Election result haidokpagi marang leibak sinba thungna harau mathoi karingai chungsang na tanja adubu lauraga Sanahal gi karor chahum gi henba drugs sing adubu Churchanpur romdagi puthoraklaga jiri phauduna chetlaga Bangladesh tamna thakina ba hotnaribadu thabak thoram pumnamak sinba loikre pungkayada kadaida kanaga kamdauna haiba mayamsi yamna kupna yengsilaba matungda chungsang yumda halakpani Sanahal gi yumdasu Madhabi Romena phone tawduna sanakhiba wari sing adu tarubada punga khekngai macha mawagi dama laman khumningbana ngawrubi Madhabi khudakta editor manawbigi maphamda pumnamak tamlaga khanghankhre Romen di wari sing adubu kanana shutarai matago ikomkomna sadoklubani aduga kanagomba amagi sanil sahum phanghawbaduda masadu pungchingda chingai yumgi mapaldana bot kabagi mayam ama langlibadu Romen gi wakhalda chankhidre manu hokhiba mamidu kanano haina chingnana yengduna lei mami khakta uhawba oibagi masak maming khangba ngamdre adubu Romen mikup adudagi hauna matung tarakpa thabak thoram khodingmakta ka hena cheksindaba yararoi haibasimadi mahak khanghawi somdana ahingdu chungsanga thajagagi chatminaga tawriba punsi khongchat adu kamdawna chatkani karamba khongthang hana thangani punsigi oiba asa kaya sagat minaduna ahing chupa laiminaki nongalamdai adaiwaida chungsangi phone du call lakpagi hanjin vibration khonglakpaduda thajami kap thoglai aduga manakta tumliba chungsang ba hawdoklami tabro phone lai chungsangdi nungaina tumthaba matam oibagi phone laklibadu tabiba nate thajana hawdorakpaduda mikap tholakduna phone du koithi mamit anidusu pangthokpa ngamboi ngamdabui tawraga hangatlaga yengi Romen gi call oirambaduda chungsang phone du paikhatpagi mahutta silent oina thamjinki aduga thajabu chena konsinnaga nungaina tumduna leiki matawduda thajadi ingakngakna kanagi phone maruiba minatida paikhatarsu yadoiro yani adu ai hawganaba tawragi ngaiku minute mangadang tungko wado hairaga chungsangdi nungaina tumthaki thajasu nipa magi matawaduda hawgatlage haiba sungamda masu tame mamitu ushinki somdana Churchanpur dagi jiri yongnaba thakhiba pochai sing adu nongalamdai daiwaida lambida army singna phakre haina paulaklabaduda Romen tumduna leiba yadre khudakta chungsangda call tawshile adubu phone do hanjin tawraba phawbada paikhalaktabadudadi Romen tawfam ama khangde Sanahalsu paudu hek phangbaga tumlambadagi fuk hawgat magi office tamna khudakta lai Madhabi su Sanahal na thokibaduda masu tumina hawgatlaga lona matung inarakbani Sanahal do office manungda hek janglakpaga thongdu gamlauna lonsenki aduga phone du lokthoklaga Romen da onsilaga chaibaga ngangbaga tawba hawraklami Masileba irang hawraklagadi kamdawgadawriba apapatagi daita khudim nakhoina loina pugadawbani aibu jana halakpa yar Sanahal gi matawaduda Romen su pakhatna khumlei oi sir poto hoje kanagi mukhuta leiri sir army post da leiri haibagi pau phangi adubu athubada police station da thadaraknaba yam kanari dakshinjakhrabani dakshinkhre hairaga leithopuduna yaroine nakhoi loina aigi khutta siningbra ha upay ama tawraga hojima police station da transfer tawhalaga khudakta lokthorabtaba yaroi aina hairise oi sir chungsangdasu khanganko masigi numita poto manamani naidana hek lokthorabtraba aina nakhoi loina kaidogi wado hairaga Sanahal yamna sauna phone du thamki aduga table mathaktuda leiriba pot mayamdu chekhaibagi ahoba makholladuda office ke thong mayaduda tumina leptuna leiriba Madhabi khangpre khang sanariba wari adusu darubada mathabak phure machin melaga khang asigumba Sanahalgi matawsi Madhabi ngashina hanba oina ubani asukkoiba matamsi magi mamangda aphaba saraga pukchal chawba saduna leiramlibasi asengbu masak machu khanglakpada Sanahalbu hena hainadaba haibadu oire
ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯁꯅꯥꯍꯜꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯛꯏ꯫ ꯄꯟꯊꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯂꯝꯂꯛꯀꯤ ꯁꯥ ꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯒ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯆꯨꯡꯁꯥꯡꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯁꯅꯥꯍꯜꯒꯤ ꯁꯣꯏꯗꯅꯕ ꯇꯧꯔꯒꯁꯨ ꯃꯅꯨꯡꯗꯗꯤ SP ꯄꯣꯏꯔꯦꯝꯕꯒ ꯈꯨꯠꯁꯝꯅꯔꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯅꯕ ꯃꯥꯡꯖꯧꯅꯅ ꯄꯨꯝꯅꯃꯛ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯁꯣꯏꯗꯅ ꯇꯥꯏꯃꯤꯡ ꯑꯗꯥꯏꯋꯥꯏꯗ ꯔꯣꯃꯦꯟꯒꯤ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯟꯅꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯆꯨꯡꯁꯥꯡ ꯊꯧꯑꯣꯏꯔꯨꯗꯦ꯫ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯇꯍꯥ-ꯇꯍꯥꯅ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯨꯡꯁꯥꯡ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯊꯥꯖꯁꯨ ꯃꯇꯧ ꯑꯗꯨꯗ ꯃꯤꯍꯨꯜ ꯆꯣꯡꯂꯦ꯫ ꯆꯨꯡꯁꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯡ ꯊꯤꯜꯂꯤ꯫ ꯍꯧꯒꯠꯂꯒꯅꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯨꯡꯁꯥꯡ ꯄꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯄꯥꯟꯗ ꯊꯋꯥꯟꯅ ꯀꯧꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯨꯗ ꯆꯨꯡꯁꯥꯡ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯗꯤꯌꯥ, ꯃꯈꯥꯗ ꯀꯩꯗꯧꯔꯦ? ꯃꯈꯥꯗ ꯃꯤ ꯂꯥꯛꯍꯧꯏ꯫ ꯀꯅꯥꯅꯣ? ꯗꯤꯌꯥ ꯀꯧꯊꯣꯔꯛꯎꯅ ꯍꯥꯏꯌꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯨꯡꯁꯥꯡ ꯐꯃꯨꯡ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯐꯨꯔꯤꯠꯇꯨ ꯐꯠ ꯂꯤꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯇꯥꯛ ꯄꯥꯏꯈꯠꯂꯛꯏ꯫ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯖ, ꯑꯩ ꯃꯈꯥꯗ ꯃꯤ ꯈꯔ ꯂꯥꯛꯏ, ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯊꯥꯖꯗꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯆꯨꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ꯫ ꯀꯅꯥ ꯂꯥꯛꯏꯅꯣ? ꯊꯕꯛꯀꯤ ꯃꯤ ꯈꯔꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯝ ꯆꯨꯡꯁꯥꯡ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯆꯠꯅ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ, ꯊꯋꯥꯟ, ꯅꯇꯩꯃꯁꯦ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯒꯅꯨ, ꯅꯪꯅ ꯈꯔ ꯁꯦꯟꯅꯧ꯫ ꯍꯣꯏꯗꯦ꯫ ꯆꯨꯡꯁꯥꯡꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯔꯣꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯨꯡꯁꯥꯡ ꯆꯤꯡꯅꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯇꯥꯃꯣꯅ ꯁꯦꯜ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ, ꯑꯗꯨꯒꯤ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯆꯨꯡꯁꯥꯡ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯔꯣꯃꯦꯟꯒꯤ ꯃꯤꯁꯀꯣꯜ ꯐꯅ ꯌꯥꯝꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯪꯉꯛ ꯉꯛꯄ ꯁꯥꯁꯤꯟꯅꯔꯒ ꯐꯣꯟꯗꯨ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯆꯠꯁꯤ꯫ ꯅꯤꯄꯥꯁꯤꯡꯗꯨꯁꯨ ꯆꯨꯡꯁꯥꯡꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯤꯕꯗꯨ ꯃꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤ꯫ ꯊꯥꯖꯗꯤ ꯄꯥꯈꯠꯃꯟꯕꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯅ ꯈꯥꯝꯗꯨꯅ ꯃꯥꯕꯨ ꯀꯨꯝꯗꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯆꯨꯡꯁꯥꯡꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟ ꯆꯨꯡꯁꯥꯡꯅ ꯆꯠꯈꯤꯕꯗꯨ ꯂꯦꯞꯇꯅ ꯌꯦꯡꯍꯧꯏ꯫ ꯆꯨꯡꯁꯥꯡ ꯔꯣꯃꯦꯟꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯣꯃꯦꯟꯅ ꯃꯊꯥ ꯁꯥꯕ ꯁꯛꯐꯝꯗ ꯂꯩꯔꯝꯂꯤꯕꯗꯨ ꯆꯨꯡꯁꯥꯡ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯣꯃꯦꯟꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪꯅ ꯐꯣꯟꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ꯫ ꯍꯧꯖꯤꯛ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯄꯣꯠꯇꯣ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯅ ꯍꯦꯛ ꯂꯧꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯔꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯂꯣꯏꯈ꯭ꯔꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯨꯡꯁꯥꯡ ꯃꯊꯥ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯣꯃꯦꯟꯁꯨ ꯃꯈꯥ ꯇꯥꯏ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯔꯒꯤ ꯃꯤꯡꯗ ꯆꯦꯟꯅꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯤꯡꯅꯤ ꯆꯦꯟꯅꯔꯛꯀꯗꯧꯔꯤꯁꯦ꯫ ꯊꯕꯛꯇꯣ ꯁꯣꯏꯐꯝꯗꯤ ꯊꯣꯛꯇꯕꯅꯤ꯫ ꯁꯣꯏꯐꯝ ꯊꯣꯛꯇꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯏꯔꯤꯗꯅ, ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯈꯟꯅꯍꯧꯁꯤ꯫ ꯍꯣꯏ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯦꯛ ꯁꯤꯟꯅꯔꯛꯄꯒ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅ ꯐꯒꯅꯤ꯫ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯃꯛ ꯁꯣꯏꯗꯅꯕ ꯁꯤꯜꯂꯨ꯫ ꯍꯣꯏ꯫ ꯈꯨꯗꯛꯇ ꯆꯨꯡꯁꯥꯡꯁꯨ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯊꯪ ꯐꯣꯟ ꯇꯧꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯣꯜቭ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯌꯥꯝꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯕ ꯀꯦꯁꯅꯤ꯫ ꯑꯗꯨꯅ ꯀꯦꯁ ꯑꯗꯨ ꯁꯣꯜꯚ ꯇꯧꯒꯦ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯕ ꯃꯤ ꯈꯔꯒꯤ ꯃꯈꯨꯠꯇ ꯌꯥꯒꯗꯧꯕ ꯅꯠꯇꯦ꯫ ꯃꯊꯛ ꯊꯣꯡꯕꯗ ꯂꯩꯔꯤꯕ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯥꯎꯗꯨ ꯁꯣꯏꯗꯅ ꯊꯨꯕꯗ ꯁꯟꯗꯣꯔꯛꯂꯒꯅꯤ꯫ ꯃꯗꯨ ꯌꯧꯈ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯔꯣꯏ꯫ ꯃꯀꯣꯛꯇ ꯂꯩꯔꯤꯕ ꯁꯅꯥꯍꯜꯕꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯔꯣꯃꯦꯟꯁꯨ ꯆꯨꯡꯁꯥꯡꯁꯨ ꯁꯣꯏꯗꯅ ꯆꯦꯟꯅꯒꯗꯧꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯣꯠꯁꯤꯡꯗꯨ ꯂꯧꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯈꯕꯔꯗ ꯄꯥꯎꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯑꯍꯥꯟꯕ ꯄꯦꯖꯇ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯄ ꯂꯨꯄꯥ ꯀꯔꯣꯔ 3 ꯍꯦꯟꯕꯒꯤ ꯗ꯭ꯔꯒꯁꯤꯡ ꯖꯤꯔꯤꯕꯥꯝꯗ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯆꯥꯎꯅ ꯍꯥꯞꯂꯤꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯊꯕꯥꯛ ꯐꯨꯅ ꯌꯦꯡꯅꯩ꯫ ꯉꯔꯥꯡꯇꯅꯤ ꯏꯂꯦꯛꯁꯟ ꯍꯩꯗꯣꯛꯈꯤꯕ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯅꯤꯜꯂꯝꯕ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯗ
ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯗ꯭ꯔꯒꯁ ꯀꯦꯁ ꯑꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯒꯤ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯃ ꯐꯥꯕꯒꯤ ꯄꯥꯎ ꯇꯥꯔꯛꯄꯁꯤꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯗ꯭ꯔꯒ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯊꯣꯔꯛ ꯃꯈꯣꯏ ꯈꯔꯅ ꯃꯅꯤꯄꯨꯔ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯧꯅꯔꯛꯄ ꯑꯁꯤꯗ ꯁꯅꯥꯍꯜꯁꯨ ꯃꯊꯥ ꯑꯔꯣꯏꯕꯤꯗ ꯁꯥꯔꯕꯅꯤ꯫ ꯈꯨꯗꯛꯇ ꯔꯣꯃꯦꯟꯒ ꯆꯤꯡꯁꯥꯡꯒꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯒ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜꯚ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯦꯁꯁꯤ ꯃꯅꯥ ꯃꯂꯦꯟ ꯅꯥꯏꯗꯅ ꯂꯣꯏꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯕꯅ ꯃꯔꯥꯜ ꯑꯗꯨꯕꯨ ꯌꯥꯖꯕ ꯑꯣꯏꯅ ꯁꯅꯥꯍꯜꯒꯤ ꯃꯃꯥꯡꯗ ꯈꯨꯎ ꯀꯨꯜꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯁꯅꯥꯍꯜꯒꯤ ꯑꯁꯥꯡꯕ ꯂꯤꯆꯩ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯑꯣꯏꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯆꯤꯡꯁꯥꯡꯒꯤ ꯅꯥꯡꯒꯜ ꯑꯗꯨꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯟꯊꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯅꯥꯡꯒꯜꯗ ꯊꯥꯔꯛꯂꯤꯕ ꯆꯩ ꯑꯗꯨꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤ꯫ ꯁꯤꯡꯂꯤ ꯀꯥꯕ ꯃꯈꯩ ꯃꯨꯛꯇꯨꯅ ꯂꯩ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯑꯌꯦꯡꯕ ꯑꯃꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯨꯠ ꯑꯅꯤꯃꯛꯁꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯏ꯫ ꯃꯥꯙꯕꯤꯁꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯎꯏ꯫ ꯆꯤꯡꯁꯥꯡꯅ ꯁꯅꯥꯍꯜꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯂꯤꯆꯩ ꯃꯔꯨ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯂꯤꯆꯩ ꯃꯁꯤꯡ ꯌꯥꯝꯂꯤꯕ ꯃꯈꯩ ꯃꯥꯙꯕꯤꯒꯤ ꯊꯃꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯍꯦꯟꯕ ꯆꯩꯅꯥ ꯐꯥꯎꯕ ꯍꯧꯏ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯒꯁꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯇꯧꯐꯝ ꯈꯪꯗ ꯅꯤꯄꯥ ꯃꯥꯒꯤ ꯈꯟꯕꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯟꯁꯨ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯕꯅꯤ꯫ ꯊꯥꯖꯅ ꯆꯤꯡꯁꯥꯡꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯑꯁꯨꯛ ꯋꯥꯖꯕꯁꯤ ꯎꯔꯒ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤ꯫ ꯆꯤꯡꯁꯥꯡꯅ ꯁꯤꯟꯅꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟ ꯊꯥꯖꯕꯨ ꯁꯦꯟꯅꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯣꯔ 3 ꯍꯦꯟꯕꯒꯤ ꯗ꯭ꯔꯒꯁ ꯖꯤꯔꯤꯕꯥꯝꯗ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯊꯋꯥꯟ ꯊꯥꯖꯗ ꯇꯞꯅ ꯇꯝꯂꯛꯏ꯫ ꯏꯗꯦꯝꯃ, ꯄꯥꯎ ꯃꯇꯝꯒꯤ ꯄꯥꯗꯤ ꯄꯥꯈꯠꯂꯒꯅꯨꯀꯣ꯫ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯕꯁꯨ ꯑꯌꯨꯛꯇꯒꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯖ ꯊꯋꯥꯟꯕꯨ ꯌꯦꯡꯂꯒ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯀꯩ ꯄꯥꯎꯅꯣ ꯇꯝꯃꯣ? ꯇꯦꯅꯤ ꯆꯠꯈ꯭ꯔꯤꯁꯦ ꯉꯁꯤꯒꯤ ꯄꯥꯎꯁꯤꯒꯤ ꯃꯥꯜꯂꯤ꯫ ꯀꯩ ꯄꯥꯎ ꯂꯩꯒꯦ ꯍꯥꯏꯁꯦ? ꯉꯁꯤ ꯖꯤꯔꯤꯕꯥꯝꯗ ꯗ꯭ꯔꯒꯁ ꯐꯥꯕꯒꯤ ꯄꯥꯎ ꯑꯃ ꯍꯥꯞꯄꯤ꯫ ꯀꯔꯤ? ꯗ꯭ꯔꯒ ꯐꯥꯕꯒꯤ ꯍꯥꯏꯕ? ꯊꯥꯖ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯤ꯫ ꯄꯥꯈꯠꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯣꯏ ꯇꯌꯥꯏꯁꯨ ꯑꯗꯨꯗ ꯆꯦꯟꯅꯔꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯈꯔꯗꯤ ꯆꯦꯟꯅꯔꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯌꯥꯏꯗ ꯊꯣꯏꯅ ꯁꯣꯛꯀꯗꯕꯗꯤ ꯑꯣꯏꯔꯣꯏꯗ꯫ ꯀꯃꯥꯏꯅꯅꯣ? ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ? ꯇꯌꯥꯏꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯁꯣꯏꯒꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯣꯡꯃꯇ ꯐꯣꯟ ꯄꯥꯏꯈꯠꯇꯅ ꯂꯩꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯇꯌꯥꯏꯅ ꯁꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯛꯀꯗꯕ ꯊꯕꯛꯇꯤ ꯃꯁꯥꯅ ꯀꯃꯥꯏꯅ ꯁꯤꯟꯗꯧꯔꯤꯅꯣ? ꯇꯌꯥꯏꯒꯤ ꯋꯥꯈꯜꯗꯤ ꯑꯩꯈꯣꯏꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯇꯌꯥꯏꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯀꯩꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒꯤꯅꯤ꯫ ꯊꯥꯖ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ꯫ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯇꯕꯒꯨꯝ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩ꯫ ꯑꯌꯨꯛꯇꯒꯤ ꯅꯨꯡꯊꯤꯜ ꯍꯥꯏꯊꯔꯛꯂꯦ꯫ ꯅꯨꯡꯊꯤꯜ ꯃꯇꯝꯗꯒꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯗꯨ ꯐꯥꯊꯔꯒ ꯂꯩꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯃꯝꯁꯤꯜꯂꯛꯂꯕ ꯑꯁꯤꯗꯗꯤ ꯊꯥꯖ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝ ꯆꯤꯡꯁꯥꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯋꯥꯟꯁꯨ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯥꯁꯨ ꯆꯤꯡꯁꯥꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯊꯥꯖ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯥꯗ ꯆꯦꯟꯊꯔꯛꯄꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯀꯦꯔꯣꯁ ꯌꯧꯅꯅꯕ ꯊꯧꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯈꯥꯝꯂꯒ ꯇꯍꯥ ꯀꯨꯝꯊꯔꯛꯏ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ꯫ ꯀꯗꯥꯏ ꯌꯧꯕꯤꯔꯨꯔꯒꯦ? ꯁꯤꯗꯤ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯕ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯈꯠꯇꯦ꯫ ꯊꯥꯖꯅ ꯃꯤꯄꯥꯏꯖꯅ ꯍꯪꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ꯫ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯄꯒꯤꯅꯤ꯫ ꯐꯣꯟ ꯄꯥꯏꯈꯠꯂꯛꯀꯗꯧꯕꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫
ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯗꯤ ꯀꯩꯒꯤꯅꯣ ꯏꯃꯨꯡꯗ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯊꯋꯥꯟꯗꯤ ꯂꯩꯇꯕ꯭ꯔꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯊꯋꯥꯟꯁꯨ ꯑꯅꯤꯗꯨꯅ ꯃꯈꯨꯠꯀ ꯁꯝꯅꯔꯒ ꯃꯊꯛꯇ ꯀꯥꯈꯤꯕꯗꯨꯗ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯀꯣꯛꯀ ꯍꯥꯏꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯖꯗꯤ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯄꯗꯨ ꯐꯠꯇ꯭ꯔꯤꯕꯅꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯪꯂꯛꯏ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯊꯦꯡꯉꯤ ꯆꯥꯛꯇꯨ ꯀꯣꯛ ꯆꯥꯊꯣꯛꯑꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯩ ꯏꯊꯟꯇ ꯆꯥꯕꯗꯨ ꯇꯜꯂꯤ ꯊꯋꯥꯟꯁꯨ ꯂꯩꯔꯤꯗꯨꯗꯤ ꯊꯋꯥꯟꯁꯨ ꯂꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯏꯍꯥꯡ ꯍꯥꯡꯉꯤ ꯋꯥ ꯉꯥꯡꯕꯒꯁꯦ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯅꯤꯗꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯥꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯔꯁꯤꯔ ꯆꯥꯛ ꯊꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯏꯔꯨꯐꯠ ꯂꯨꯔꯒ ꯀꯨꯝꯊꯔꯛꯑꯒꯦ ꯁꯦ ꯐꯗꯤꯁꯤꯗ ꯂꯩꯔꯤ ꯆꯤꯡꯁꯥꯡꯅ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯕꯒ ꯊꯥꯖꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯅꯕ ꯍꯣꯠꯅꯩ ꯆꯤꯡꯁꯥꯡ ꯀꯨꯝꯊꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯕꯛ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗꯕꯗꯨꯗ ꯊꯥꯖ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯏ ꯑꯗꯨꯒ ꯆꯤꯡꯁꯥꯡꯕꯨ ꯀꯧꯔꯛꯄꯅꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯤꯡꯁꯥꯡꯁꯨ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯥꯡꯒꯜꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯐꯠ ꯍꯦꯛꯇ ꯌꯥꯍꯟꯗ꯭ꯔꯦ ꯇꯞꯅ ꯂꯤꯠꯁꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯊꯥꯖꯅ ꯀꯧꯔꯛꯄꯅ ꯍꯥꯜꯂꯤ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛꯉꯛꯏ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯐꯨꯔꯤꯠꯇꯨ ꯐꯠ ꯐꯠ ꯂꯤꯠꯁꯟꯅꯕ ꯍꯣꯠꯅꯩ ꯊꯥꯖ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯆꯤꯡꯁꯥꯡꯒꯤ ꯅꯥꯡꯒꯜꯗ ꯇꯥꯔꯤꯕ ꯑꯉꯥꯡꯕ ꯗꯥꯛꯐꯝ ꯃꯌꯥꯝꯗꯨ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥꯠꯆꯦꯅ ꯍꯥꯏꯔꯛꯏ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯤꯡꯁꯥꯡ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯍꯥꯏꯗꯣꯛꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯊꯥꯖꯁꯨ ꯄꯥꯈꯠꯅ ꯃꯈꯥ ꯇꯥꯏ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯅꯣ ꯁꯦ ꯑꯩ ꯌꯦꯡꯒꯦ ꯀꯩꯅꯣ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡꯁꯥꯡꯁꯨ ꯂꯣꯠꯄ ꯌꯥꯗ꯭ꯔꯦ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯊꯥꯖꯗꯤ ꯄꯥꯈꯠꯅ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯍꯜꯂꯤ ꯑꯩ ꯃꯣꯂꯣꯝ ꯊꯤꯔꯛꯀꯦ ꯌꯥꯔꯅꯤ ꯌꯥꯔꯣꯏ ꯁꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯂꯣꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯗꯣꯛꯇꯕ ꯅꯪꯅ ꯀꯩꯁꯨ ꯀꯩꯅ ꯅꯥꯕ ꯅꯠꯇꯦꯃꯤ ꯍꯥꯏꯖꯤꯟꯅꯒꯅꯨ ꯑꯩ ꯃꯣꯂꯣꯝ ꯊꯤꯔꯛꯀꯦ ꯃꯣꯂꯣꯝ ꯇꯩꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯖ ꯇꯍꯥ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯈꯥꯝꯃꯤ ꯌꯥꯔꯦ ꯃꯣꯂꯣꯝꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯊꯋꯥꯟꯕꯨ ꯂꯩꯍꯜꯂꯨꯁꯤꯔꯣ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯐꯖꯈꯤꯁꯅꯤ ꯊꯥꯖ ꯃꯄꯤ ꯏꯔꯥꯠ ꯆꯦꯜꯂꯤ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯛꯐꯝ ꯃꯌꯥꯝꯁꯦ ꯀꯅꯥꯗ ꯀꯩꯗꯧꯔꯨꯕꯒꯤꯅꯣ ꯍꯥꯏꯌꯨ ꯀꯩꯒꯤꯅꯣ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯁꯥ ꯄꯨꯝꯕ ꯊꯛꯐꯝ ꯇꯥꯔꯒ ꯍꯜꯂꯛꯏꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯉꯁꯥꯏꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ